Sangshinari kana kana unagadabano khangdri Manipur popular government ama nauna CM nabagi panamda mathau tawa thabak sing lakhotpinaba BJP gi MLA sing Delhi da leptana sangshinari sangshin ki MLA sing gi manungda hanagi minister N Beren si yaukre Hana Delhi da leiba BJP MLA sing gi mathakta ngarang digi leptana sangshinaduna hayeng phau BJP gi MLA ayamba Delhi da sangshinana ba thaurang tawrabasu haujuk phau karam BJP gi lusing basing unagadagi haibadudi khangdri Manipur lairamba BJP na lusing government libasa yesi ki February mapanda N Beren minister ki famde resign tawkibaga loinana February 16 digi Manipur president rule lerakibani hauki basa English ani ga kungo humdo gi me ahum digi haurakhiba irang marakta Manipur legislative assembly gi suspended tawduna lairakhiba president rule loishulaga popular government ma CM na batakshiluna BJP gi MLA sing Delhi da sangshinabani Amarom da hokiba matam kharagi mamangda BJP MLA singi oiba mifam ama nitya pachu thekta leiba thambal sangne na pangdoktuna center gi amadi BJP gi lusingba sing unaduna popular government semnana ba warep lawbadagi BJP gi state president S Sarda amadi general secretary K Sarat Kumar na Delhi da satuna BJP gi national president JP Nada yauna atai lusingba sing unakhibani adomena unaruba dugi chapchaba pau phangmangamdana leiringai marakta BJP gi MLA sing na center amadi BJP gi national leader sing unarunaba khongthang asi lokhalakibani ngasi hanagi minister N Beren hanagi minister Dr Sapam Ranjan hanagi minister Haikam Dingo amasum thangi AC gi MLA Tongbram Robindro Delhi da sakre ngasi nungtil pung amaga makhai gi Imphal Delhi gi direct Indigo flight Delhi da sakhiba hanagi minister N Berena Imphal airport Delhi satnabegi thunglabada permission na hangkibo hangi pakhom dai Manipur gi haujuk leidiba nena ta daba phibam sida athuba matam state asida popular government ama thambina bagi damak center gi lusing basing unaru na pasapani haujuk state asida leidiba internally displaced person IDP singi issue amasum highway da leidiba thingmana sing bakya gi issue sing asi loishina na bagi damak khara thuna state asida popular government ma lehna bagi damak takshin wasapana ki BJP gi MLA singi Delhi khongset asida center gi lusing ba kana unagada gi haina paumi sing na hangkibo hangi pakhumda berena haujuk phawbi gi oina center gi lusing ba kana unagada gi haibagi sapsaba finalize tawdri ki XCM Berena Delhi satnabagi tonggadoriba flight adumakta Delhi satnabagi dam Imphal airport thunglakiba thang AC gi MLA Tongbram Robindro da permission hangi bo hangi pakhum piraduna makna hai Manipur popular government ama CM nabagi dama center gi lusing ba sing unaru na ba BJP gi MLA mayam punna Delhi da sapane Manipur gi BJP gi MLA sing Delhi da center gi lusing ba khara unarabu ye haina palladuna center gi lusing ba kana unagada gi haipa hauju phawbi oina di khangba laiti BJP gi senior MLA sing na center gi lusing ba sing unana ba gi dama appointment launa ba honari Manipur gi BJP gi MLA sing na amat oina puna Delhi da satlaga center gi lusing ba sing una ba satpa haina yanakhiba laikre haba wafam thamki Hayang Manipur Legislative Assembly gi Speaker Thoksam Saitrabata Hanagi Minister Singjamai AC gi MLA Yumnam Khemsan Mayang Imphal AC gi MLA Kongkham Robindro Andro AC gi MLA Thanauzam Siam Kumar Langthabal AC gi MLA Karam Siam Pasoi AC gi MLA Sapam Kunjakeshwar Nauria Pakhang Lakpi AC gi MLA Soraisam Kevi Lamla AC gi MLA KC Bomsa Thangmaiban AC gi MLA KS Joykishan Yauna BJP gi MLA Ayamba Delhi da satlabaya haina Pauksi amana pawmana haidi pausna hairibana BJP gi taraga manga kunrongi sangda hayeng Delhi gi dama Imphal thadok labai hai haukiba irai numita Imphal da gi Guwahati da sakhiba kairau AC gi MLA Loremam Rameshwar yum gi masa gi thaba amagi dama ngasi Imphal thulakre hayeng ma amohana Guwahati da sakkane haidi BJP gi Wangjing Tentha AC gi MLA Paunam Brojen amasum Uripok AC gi MLA KS Raghumani yauna BJP gi MLA khradi lakliba ningthokaba numit October 3 oina Delhi da sakani haina MLA Brojena pauksi amana phongdorakhi BJP gi MLA punamak lakliba October 3 phawagi manungda Delhi da yoksinagani Manipur gi BJP gi MLA punamak Delhi da yoraba matungda center gi lusingba kana unagada gi haibigi matangda punami phamna duna khanagani haidi BJP gi MLA singna BJP gi North East Coordinator Sumit Patra gu hana unaraba matungda Union Home Minister Amit Shah gu unana bohona ga dori haina paushna makhatari
BJP की MLA खरना पाउसी अमदा हाइबदा था असि मपन यूनियन होम मिनिस्टर अमित शाह को उननब होनरी नमिद असिदा उनरबसु याय BJP की MLA सिंह पार्टी की नेशनल प्रेसिडेंट JP नड्डा को उननब होनगदौरी हैब वाफम लैरिङैदा BJP की MLA सिंह दिल्ली दा नेशनल प्रेसिडेंट को उननबगिदमक BJP मणिपुर प्रदेश की प्रेसिडेंट ए सराय थांगदा अपॉइंटमेंट लहनबदा पार्टी की थबक कया सिनबना मरम ओइदन उनबगी खुदोंसाब पिरक्ति हाइदि सुसामपुर पोस्टल सर्विस औख्रे कुमजाइंग लिसिंग अनी खुनग हुमदगी मे अहुमदगी मणिपुर थोकलिबि इरांग असिना मरम ओइरगा सांगलब सई अनी हेलब मतम अछि सुसामपुर मथौ पांगथोक ngамदना लेरखिबा पोस्टल सर्विस इराय नमिता मुहना थबक तौब औख्रे इरांग थोक्रबा मतुंग अहानबो ओइना पोस्टल बेन अदु इराय नुमिकी अयुक पुंग 13 मखाइरम तारक मतमना सिथी अमसुम पार्सिस अमसुम अतै पोलम सिंह पुरग सुचामपुर थुंगलखि पोलम सिंह अदु थिलमलबा मतुंगदा मेल बेन अदु इम्फाल गिदम नुमियुंगबा मतुंग पुंग 10 मिनिट निफु ताबा मतमदा सुचामपुर थदोखि सुचामपुर पोस्टल सर्विस असि सही अनि हेना थबक लेपतुना लाखिबदु नौना थबक होरकपद नुंगाइबा पोकनबसु याखि ओजासु प्रिंसिपल सु कमीशन कौख्रे इम्फाल वेस्ट डिस्ट्रिक्ट की कंचीपुर लेबा कैथोलिक स्कूल की ओजा सही नौरीबा अंगांग फुरुबग मरी लेना ओजा अदुगो लोइना स्कूल की प्रिंसिपल बु मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट की ऑफिस लाना बखनख्रे हाउकिबे नमी खरनी की ममांगदा प्री प्राइमरी की थाकता मही तमलिबा महिरु एमाबु कॉर्पोरल पनिशमेंट पीबी की वीडियो क्लिप अमा सोशल मीडिया दा वायरल चलकपदिगी मणिपुर स्टेट कमीशन फॉर चाइल्ड राइट ना सुमोतो केस लखलगा थाउदो की मतांग थिगत पावरखिबने मणिपुर स्टेट कमीशन फॉर प्रोटेक्शन ऑफ चाइल्ड राइट ना अंगांगना कॉर्पोरल पनिशमेंट पीबा अदुगा मरी लेना कमीशन फॉर प्रोटेक्शन ऑफ चाइल्ड राइट एक्ट 2005 की सेक्शन 13 अमसुम 14 की मखादा सुमोतो केस लखटखिब केस अदुगा मरी लेना स्कूल अदुगी प्रिंसिपल अमसुम थाउदो अदुरा हकथेंगना सेनरी बि ओजा अदु कमीशन की ऑफिस लाकनबा समन तौखिबने कमीशन की मेंबर सेक्रेटरी रॉबर्ट खेत्री मयुमना 21 सिंह अदुदा थाखिबा समन अदुदा पल्लिबदि अंगांगदा कॉर्पोरल पनिशमेंट पीखिबगी थाउदो अदुगा मरी लेना मपुंग फाना थिगतपा यानबगिदमक मखोय मसा कमीशन लाकपगी तंगाय फदबले मरम असना कमीशन असिगी ममांगदा लाकलिबा अक्टोबर 9 की नुंथिल पुंग अमा ताबा मतमदा लाक्तुना मसाई गयबु वाफम सिंह फोंदोकलना बाइखि मसिगा लोइदना कमीशन असिगी अयाबा याउदना मपाना सथोक्तना बजु खानखि कारिगुम नुमेद असिदा कमीशन लाक्तरबदि कमीशन एक असिगी सेक्शन 14 की मखादा पीबा सिविल कोर्ट की पावर दु सिजनरगा एक्विसिंग अदुगी मथक्ता वारेंट थरक्तुना सोइदना कमीशन लाक्नबा कौरकने हाइना पल्ली गाड़ी सीएन की पैसेंजर दी तोंखिदि नेशनल हाईवे 2 की सरुक इम्फाल की सेनापति फाव की मरक्ता सांगयेंगी स्टेट पुलिस सेंट्रल आर्म पुलिस फोर्स कांगबुसिंग फुरुप अनी की मियाम पुथोक पुसिन तौनब बस सर्विस हौख्रे पाव की लिखुन पिया लेंगा नेशनल हाईवे सिंह फुरुप पुनमकी मियाम अयत अपन याउदना चथोक चसिन तौननब थवांग पैखटपगी सरुक सांगयेंगी थबाद पांथोकनी अदुमैनमक फुरुप अनिमकी मियो अमत तोंखिदि ngase upung 7 minute 15 rum tabada kangpokpi romdagi puna gari nipan police amadi BSF na ngak selaga lakpa kenboy kangla tongbi lanki amadi ayuk pung 3 makhairum tabada Imphal airport tungki nungthil pung 3 makhairum tabada kanboy du Imphal airport thadokla kangpokpi pangki अमरोमदा अयुक पुंग निपालोम ताबदा अवांग सकमाइदगी गाड़ी 15 रोम पुलिस अमदी BSF ना ngak सेलगा सखिबा अदुना कांगपोकपी लालगा सेनापति की मफम अमदा थुंखी हैना पावगी लिखुन सिना मखा तरखली सदोक दसिन तौखिबा कैनबोय अनिमक मियो अमता तोंखिदि मसिगी मथत गाड़ी ड्राइवर सु हेल्पर सु अदु फुरुप अनिगी मियो अमता नत्ति हैनसु फोंदोरखली काश्मीर पाकिस्तान दगी अतैदना बांग्लादेश दगी अटैक तौनब होनरी मतम यामना फगलक्लिबा इकोनॉमी नि हाइनरब बांग्लादेश हौजिक्ति इंडिया की मथक्ता प्रॉक्सी वार सथनब मफम होइरि पाकिस्तान तौबगुमना हौजिक्ति बांग्लादेश की कुनुंग दकासु इंडिया की मयोक्ता आरानबा पाव मदि वाफम सिंग संदोकपगी थबकसिंग कना सथरकली लेबा अदुदा इंडिया गा मरुमा पांग ओइबा लेंगा अमा लेरमलबसु चीफ एडवाइजर मोहम्मद यूनुस न लुसिंगबा मरकी ओइबा लेंगा अमा लेरखिबा मतुंगदा पाकिस्तान गा संगदमनबदा टेरर ग्रुप मयामना कोमना थबक तौबा या मफम ओइरकली हाइना इंटेलिजेंस एजेंसी सिंग फोंदोरकली बांग्लादेश संगलखिबा टेरर ग्रुप सिंग पाकिस्तान की इंटर सर्विस इंटेलिजेंस ISI न सगोटली अमदी जमात इ इस्लामी न सगोटपा यूनस न बांग्लादेश पाइसिंग्रबा मतुंगदा पाकिस्तान लेबा अदुदा टेरर ग्रुप सिंग लेप्तना थाजिलकली इंटेलिजेंस ब्यूरो की ऑफिशियल अमन फोंदोखिबगी मतुंगिना बांग्लादेश की प्राइम मिनिस्टर शेख हसीना अबु लौथोखिबा मतुंगदा पाकिस्तान की थौसल पुंहोंग होंदोखरे
Bangladesh terror group mayam thajin bagi mathakta terror group singbu yokhatuna thamlaga Pakistan masigi miyeng pulap oina Jammu and Kashmir thamli UK the base to Bangladesh ki political activists baristas Lizum Muzumdar na phungdorakibagi matungina Bangladesh asi hauzik lanbung oire amadi masigi target na India ni ma ki laiba ki Bangladesh ki mayokta leiba wafam punamak semjin sajinba ngaktani haina Yunus na phungdok leirabasu haukiba tha taraga maris da Bangladesh na miyot minagi thaudok lising ani ge songaram thokibaga loinana minority hat kibagi thaudok kunthra masum tamthiba mongda thangte na mi hat pa amadi phubagi thaudok na satru ku kuthra ka thokre India na satakibo operation Sindur matungda Pakistan ki military buyamna mawong sadana sabak phakre operation Sindur na Pakistan na nangkiba amang atasing gi matang na Pakistan na masinthi duna pangang na nganglabus India gi armed forcing bu mayuk na bangamloi habisi Pakistan na khangmangam khri masina maram oidana Pakistan gi thausil sing nauna hongdoktuna Jammu and Kashmir khakta da mai onsinna ba thaurang tawbani hanadi Pakistan India gi tongan mafam sing target tawduna Mumbai terror attack amasum Parliament bombing yauna mafam kya target tawduna ama ata thuan bagi thapak sing satakibani Pakistan gi nauna hongdoklaba thausil gi matung ina haujikti Bangladesh da yamlaba terror group sing ningthina yokhatun thamlaga India gi awang nopok lamdam khakta natana atai mafam sing dagi target tahunana ba thaurang tawri Jais a Muhammad amasum Laskar a Toibadi akhanaba Jammu and Kashmir sijinana ba thaurang tawri Bangladesh da base of terror group sing Jamaat ul Mujahidin Bangladesh JMB Hakat ul Jihadi Islami Huzi Ansarora Bangla Team ABT Islamic State amasum Al Qaeda tungan mafam singda target tahunana ba honari group sing asina India gi awang poklamdagi saruk awang thangba saruk amasum kha thangba saruk singda target tawrabadi Pakistan based over terror group singna Jammu and Kashmir mapung phana mai onsinna ngamani adu Jammu and Kashmir is Pakistan yamna section na thangbagi mathau tari maramni Pahalgam attack kum yamna mathung huktana madi mawong tadana thabak tawraba matamda tholakadaba phibam singa du khangi terrorist ki oiba thabak sing satharuba matamda India na yamna section na lawgani amadi madugumba thaba adu India na crore border terrorism ki thabak ni haina lawbagi muhutta lan tarakpani haina lawkigani haibasi Pakistan khangi Pakistan khalibri Bangladesh the base to terror group singna India gi atai mafam singda target tawduna terrorist ki oiba thabak sing sa tharakpa matamda makoi bu lakshindana bo hona badi India gi security force sing thabak sinduna laigani asigumba matam asida India gi security force na tuwan mafam singda terror group singbu thengnana bo hona duna laibana Pakistan na Jammu and Kashmir da pulap oina mai onchinduna attack tawbagi tanja phangani habisi Pakistan gi wakhalni India gi agency sing mai kayani da waningai oi amadi amasum missing na singbagi phibam yamna wangbatai ahamra Bangladesh ta leba terror group khudima Bangladesh lengangna sagoli atopa terror group Singapore laga ayamba thabak sing tawraba Jamaat e Islami na Bangladesh ki miyeng amadi thaujal gi makhada fong thabak tawbangami ani subudana Bangladesh the base tawriba terror group singi model sing India manu lai JMB gi model West Bengal da ABT gi model awang poklamdam da Huzi gi model na South India da madi Al Qaeda gi model na awang thangba India da lai amaramdana Islamic State na South India da masigi ideology sandokpa ngamkhre panama sina takuri terror group singa sina yamna wana thabak howbagi wapam leti madugi mutta makhoi gi modul singdagi yamna laina thabak sing toba ngamani panama si oirabas India gi oiba official oiba pointi asigumba phibam sing karamna mayuk nagadagi haibigi matangda India gi security gi ahongba lairi India gi intelligence ki mapangal yamna kankhat khibaga loinana terrorist ki oiba thabak sing thengna bada National Investigation Agency na singwa security agency sing na hokipa matam khara sida yamna mai pakna thabak sing lokhatang amlaki Pakistan gi ISI ni India tungan mekhai gi attack tawnaba anoba thausil sing ya lawsu India gi security gi oiba thabak sing yamna fokat khibaga maram oiduna India da terror group sing na thabak tawba awa boigani adumena mo India da akiba sing de adumak laiki dawri hanasu paus na makhata na phongdokli 5thOct gi miyama phurama yaning da ba phongdorakli nagana makhana masum khenjang gi marakta phuram bani hairabasu kotu na di khurkhul da ni haire Kangpokpi district ki 5thOct village da gi kamgil lal songloi ko ba miwe mas kang da sing tamtin phuram ba ki thawdo adu committee on tribal unity kotu amasum makhan
Wangzia Sip Chairman Form Nakan Yanindu Fundorakli. Taudo du Kotu Nadi Kurkul the Toki Benihina Meitei Singda Maral Shirakli Domenama Makan Wangzing Sip Chairman Form Nadi Taudo du Kangpokui District Manung Sanba Makana Masum Kenjang Kungimar Toki Benari Makan Wangdeng Sip Chairman Form Gi Sirolamanhai Hauki Besagol Sunamitamasa Kangda Bamioishina Kangpokui District Paikotigi Kamgin Lan Songloi Koba Miuedu Makana Madi Kezangi Marak Tamtina Masakang the Vashing the Paraga Tamtina Puramani Maku Security Force na Rescue Taraba Matunda Hospital like Katnari Hadi Taudo Lupas in a Yaning de Hana Fondorakli Mazakang the Bamiue Singaduna Furam Badigi Kamgin Lal Songloi Hospital Pukatun like Anakia in a Paladuna Makangi Mapamasi Liang Naga Purups in the Kundama Pamni Manipur Meitei amadi Kuki Furup anigi marakta irang hek tholakpadagi hauna ngasi phawba irang asida liangmai sing neutral oina lerakibani makhana lauriba thaudang asibu lan uhanba yaba mawngda pamdaba thaudok sing tholakpa asi tarane lauda herakli thokliba thaudok asimak yamna lebak thibane amadi makhatana manaba makalgi thaudok sing makhangi leriba mafam singda thoanbigano haiba wafamsu association asina thadorok sina makhatana phongdorokli Nakala Maromda, Taudo Odru Scenery Bamusing Pungni Fugani Pong Manung Putok to Namako Mataka Excel Lokanaba Kotuna Matam Takre, Taudo the Kurkul the Toki Benihana, Kotuna, Meitei the Moral Shirakli. Committee Gisirolaman High, Howkeeper October Anida, Paikot Village the Lamakong Army Headquarter, the employee when the Tabaktoba, Kam Gilan Songloin, Supply Manadi, Halakpi Lambi, the Makaliang, Minaga Village Manak Tatlaga. Tatlaba Matuna Kurkul the Pardon Puraklaba Matuna Tamtina Puraki Haina Maral Shirakli. Taudo the scenery basing Pung Nifugani Pangaman on the Par, Serak Pina Kotu, the demand Tauri Loina. Kariguma Madila never sing the Tabak on Torak peripheral area, the Labay Quagimi sing Shani Shabunga Nak Toksaba, Kongtang, Laura Ganemasum, Yaknabasing, National Highway to the Satokushin Tauri Basing, Sek Tawiki Tabak Horagan Haina, Siro Lodunamakatan as a Fondorakli. Lamakna duna sa lamba Kuki ni police na imong manung na sinakre. Impal East District yang popi bazar da lamakna duna ngaukset na nagalera Kuki masani security force na imong manung gimiyoy sing na tek ta kaida na sinakre hari. Langzol village tagi lanmin lun sa ni fugamanga madi Sangran village tagi saisem sa ni fugamanga makoyani si na yang popi bazar da ngaukset na duna leramba tagi security force na tek ta kaida na makoy masama sagi imong manung gimiyoy sing na sinakibani hena. Manipur police control room dagi tutorok pasirolam na kangalaki. Tenda na sunna miyam na thamjage duga hausi koina ti miyam paus matang sa lusinjarage mas makataba anoba update miyam punang aminasi